ꯑꯀꯥꯏꯕ ꯃꯤꯡꯁꯦꯜ ꯃꯆꯠꯁꯤꯡꯗꯨꯗ ꯃꯥꯒ ꯁꯛꯃꯥꯟꯅꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯤ ꯍꯧꯖꯤꯛꯁꯨ ꯇꯥꯔꯤ꯫ ꯅꯨꯄꯤꯗꯨꯅ ꯁꯦꯡꯒꯣꯏ ꯌꯦꯡꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯅꯣꯛꯂꯤ, ꯀꯔꯦꯝꯅꯕꯒꯤ ꯃꯤꯅꯣꯛ꯫ ꯃꯗꯨ ꯎꯕꯗ ꯁꯦꯡꯒꯣꯏ ꯈꯣꯏꯗꯧ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯂꯤ꯫ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯕꯗ ꯅꯠꯇꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯠꯆꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕꯗ ꯇꯥꯔꯝꯂꯤꯕ ꯃꯃꯤꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯑꯆꯤꯛꯄꯅ ꯌꯥꯊꯣꯔꯛꯄ ꯃꯃꯤꯠ ꯄꯥꯡꯂꯛꯂꯤ꯫ ꯃꯅꯥ ꯃꯦꯜꯂꯝꯕꯗꯨꯁꯨ ꯃꯦꯟꯈꯤꯗ꯭ꯔꯦ꯫ ꯁꯦꯡꯒꯣꯏꯗꯣ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯏ꯫ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕ ꯃꯆꯦꯠꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯁꯦꯡꯒꯣꯏꯅ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯅꯝꯕ ꯌꯥꯋꯥ ꯑꯃꯠꯇꯕꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯩꯇꯅ ꯑꯆꯨꯝꯕꯗꯣ ꯈꯪꯅꯤꯡꯂꯨꯗꯕꯅꯤ꯫ ꯀꯣꯔꯧ ꯃꯁꯤꯡ ꯌꯥꯝꯂꯛꯇ꯭ꯔꯦ꯫ ꯇꯥꯊꯦꯝꯕ ꯂꯨꯍꯣꯡꯈ꯭ꯔꯅꯤ꯫ ꯑꯩꯇꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯗꯨꯅ ꯂꯩꯍꯧꯔꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯃꯍꯥꯛꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤꯅ ꯃꯆꯥ ꯑꯩꯒꯤ ꯊꯦꯡꯂꯧꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯍꯤꯡꯕꯒꯤ ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯩꯅꯤ꯫ ꯇꯥꯊꯦꯝꯕꯅ ꯃꯤꯔꯥꯏꯔꯕ ꯑꯩꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯍꯤꯡꯂꯒ? ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯒꯦ꯫ ꯁꯦꯡꯒꯣꯏ ꯏꯃꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯃꯄꯥꯜꯗ ꯊꯣꯔꯛꯂꯦ꯫ ꯁꯪꯒꯣꯟꯗꯒꯤ ꯁꯟ ꯄꯨꯟꯅꯕ ꯊꯧꯔꯤ ꯑꯃ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯊꯧꯔꯤ, ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯌꯨ꯫ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕꯤ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯕꯤꯔꯦ ꯑꯩꯁꯦ꯫ ꯑꯁꯤꯕ ꯀꯧꯕ ꯃꯥꯒꯤ ꯅꯥꯛꯇ ꯄꯨꯕꯤꯌꯨꯀꯣ꯫ ꯁꯦꯡꯒꯣꯏ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯑꯍꯤꯡ ꯆꯕꯨꯛ ꯑꯗꯨꯗ ꯃꯌꯨꯝꯗꯒꯤ ꯌꯥꯡꯗꯧ ꯂꯝꯕꯤꯗ ꯅꯥꯏꯇꯣꯝ ꯂꯥꯛꯂꯤ꯫ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯃꯪꯐꯝ ꯑꯣꯏꯍꯩꯗꯦ꯫ ꯑꯗꯨꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯀꯥꯏꯐꯝꯗ ꯋꯥꯏꯊꯨꯡꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯍꯧꯕ ꯀꯨꯔꯥꯎ ꯑꯉꯥꯡꯕ ꯃꯈꯣꯡꯗꯨꯗ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯒꯦ꯫ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯍꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ꯫ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯈ꯭ꯔꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯗꯣꯝ ꯁꯛꯅꯧꯕꯤ ꯅꯣꯡꯃꯗꯣꯜ ꯊꯥꯖꯅ ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯜꯂꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯊꯧꯔꯤ ꯀꯨꯡꯒꯣꯏ ꯑꯗꯨ ꯄꯥꯏ꯫ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯁꯥ ꯃꯔꯤꯡꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯤꯠꯅ ꯀꯣꯏꯅ ꯀꯨꯔꯥꯎ ꯑꯉꯥꯡꯕꯗꯨꯗ ꯀꯣꯛꯇꯒꯤ ꯅꯇꯣꯟ ꯐꯥꯎ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯤ꯫ ꯑꯀꯣꯏꯕꯗꯨꯗꯅ ꯁꯥꯐꯨ ꯀꯌꯥ, ꯁꯥꯍꯨꯝ ꯀꯌꯥꯅꯤ꯫ ꯑꯍꯤꯡꯒꯤ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯦꯞꯂꯒ ꯂꯩ꯫ ꯊꯧꯔꯤꯗꯨ ꯄꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯛ ꯂꯥꯎꯅ ꯀꯨꯔꯥꯎ ꯃꯁꯥ ꯑꯃꯗ ꯇꯥꯞ ꯂꯥꯎꯅ ꯂꯪꯈꯠꯈꯤ꯫ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯨꯛꯇꯪ ꯃꯤꯆꯤꯅ ꯅꯨꯡꯁꯤꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯣꯡꯒꯣꯏ ꯊꯧꯔꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯌꯦꯡꯅ ꯌꯦꯡꯅ ꯀꯣꯡꯒꯣꯏ ꯊꯧꯔꯤꯗꯣ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯂꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯄ ꯊꯦꯝꯕꯒꯤ ꯁꯛꯇꯝꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯇꯥꯊꯦꯝꯕ, ꯁꯦꯡꯒꯣꯏ, ꯅꯪꯒꯤ ꯉꯛꯁꯝꯗ ꯉꯁꯤꯗꯤ ꯊꯋꯥꯏꯅ ꯇꯥꯕ ꯀꯨꯟꯗꯣ ꯄꯔꯦꯡꯁꯦ ꯍꯨꯛꯂꯒꯦ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯦꯡꯕꯔꯣ ꯇꯥꯊꯦꯝꯕ? ꯀꯗꯥꯏ? ꯅꯪꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯉꯧꯕ ꯀꯨꯟꯗꯣꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯁꯦ ꯂꯧꯔꯣ ꯇꯥꯊꯦꯝꯕ꯫ ꯐꯖꯈ꯭ꯔꯦꯗ ꯅꯪꯅ ꯂꯦꯡꯕ ꯀꯨꯟꯗꯣ ꯄꯔꯦꯡꯁꯤꯗꯤ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯉꯣꯟꯗ ꯍꯨꯛꯆꯒꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯂꯦꯡꯕꯅꯤ꯫ ꯅꯪꯒꯤ ꯈꯨꯠꯅ ꯂꯦꯡꯕ ꯀꯨꯟꯗꯣꯁꯦ ꯑꯩꯅ ꯑꯣꯏꯅ ꯅꯪꯒꯤ ꯉꯛꯁꯝꯗ ꯅꯨꯡꯁꯤꯅ ꯍꯨꯛꯄꯤꯔꯒꯦ꯫ ꯐꯔꯦꯅꯦ, ꯅꯪꯅꯕꯨ ꯅꯨꯡꯁꯤꯅ ꯍꯨꯛꯄꯤꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯨꯛꯄꯤꯔꯣ ꯄꯥꯝꯃꯨꯕ꯫ ꯊꯦꯝꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨ ꯄꯥꯏ꯫ ꯇꯥꯞ ꯂꯥꯎꯅ ꯍꯨꯛꯏ ꯁꯦꯡꯒꯣꯏꯒꯤ ꯉꯛꯁꯝꯗ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯋꯥꯈꯜ ꯀꯧꯕ ꯃꯥꯒꯤ ꯊꯧꯑꯣꯏꯟꯁꯤꯅꯤ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯅ ꯃꯥꯕꯨ ꯏꯀꯣꯏ ꯀꯣꯏꯅ ꯁꯦꯟꯅꯕꯗꯨ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯀꯅꯥ ꯂꯩꯇꯦ꯫ ꯁꯤꯡꯉꯝꯗꯅ ꯃꯩꯁꯤ ꯆꯥꯗꯨꯅ ꯁꯤꯈꯤꯕ ꯃꯤꯔꯦꯜꯈꯩꯗꯨꯅꯤ ꯑꯀꯣꯏꯕꯗꯨꯗ ꯅꯤꯟꯗꯨꯅ
ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯊꯦꯝꯕꯁꯨ ꯂꯩꯇꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯉꯛꯁꯝꯗ ꯀꯣꯡꯒꯣꯏ ꯊꯧꯔꯤꯗꯣ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡꯅꯤ ꯈꯟꯗꯨꯅ ꯃꯉꯛꯁꯝꯗ ꯍꯨꯛꯆꯤꯟꯖꯈ꯭ꯔꯦ ꯀꯨꯔꯥꯎ ꯃꯆꯥ ꯑꯃꯗ ꯊꯧꯔꯤꯗꯨ ꯌꯥꯜꯂꯕꯗ ꯁꯦꯡꯒꯣꯏ ꯃꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯣꯏꯅ ꯆꯦꯜꯂꯛꯂꯦ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯆꯩ ꯑꯁꯤꯕꯕꯨ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕꯒꯨꯝ ꯊꯣꯛꯂꯦ ꯃꯈꯣꯡ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯀꯥꯎꯔꯝꯂꯒ ꯈꯧꯔꯤꯗꯨ ꯂꯥꯛꯇꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯦ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯣꯏꯅ ꯄꯥꯏꯊꯣꯔꯛꯂꯤꯕ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨꯗꯤ ꯈꯣꯏꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯗꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯉꯥꯏꯍꯥꯛ ꯄꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯈꯣꯡ ꯑꯅꯤ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯣꯏ ꯆꯪꯁꯤꯟꯈ꯭ꯔꯦ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ ꯀꯨꯔꯥꯎ ꯃꯈꯣꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯦ ꯁꯦꯡꯒꯣꯏ ꯈꯪꯗꯕ ꯎꯗꯕ ꯀꯅꯥꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯂꯣꯏꯅ ꯈꯪꯉꯤ ꯂꯣꯏꯅ ꯇꯥꯔꯦ ꯂꯩꯀꯥꯏꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄꯁꯤꯡ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯂꯦꯞ ꯋꯥꯇꯥꯅꯩ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯃꯥꯗꯨꯗ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯝꯂꯣꯏꯀꯣ ꯐꯖꯇꯣꯝꯕꯤꯗꯨ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯑꯃꯒꯤ ꯑꯔꯥꯞꯄꯗ ꯆꯠꯈꯤ ꯍꯥꯏꯒꯨꯝꯁꯨ ꯇꯧꯏ ꯆꯠꯄ ꯇꯥꯔꯁꯨ ꯃꯊꯟꯇ ꯆꯠꯄꯒꯤ ꯃꯍꯨꯠ ꯃꯆꯥꯅꯨꯄꯤꯁꯦ ꯄꯨꯗꯨꯅ ꯆꯠꯂꯕꯗꯤ ꯐꯩꯗꯅ ꯆꯠꯄꯨ ꯆꯠꯃꯤꯟꯅꯔꯝꯂꯕꯗꯤ ꯉꯁꯤ ꯁꯦꯡꯒꯣꯏꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯍꯧꯖꯤꯛꯄꯨ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯨꯔꯥꯎ ꯃꯈꯣꯡꯁꯤꯗ ꯌꯥꯟꯗꯨꯅ ꯊꯝꯂꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯤ ꯀꯤꯕꯨ ꯀꯤꯅꯔꯦꯗ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩꯁꯤꯅ ꯃꯨꯁꯨꯛ ꯃꯨꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯁꯦ ꯌꯦꯡꯍꯩꯗ꯭ꯔꯦ ꯅꯈꯣꯏ ꯅꯍꯥ ꯈꯔ ꯆꯪꯂꯒ ꯑꯃꯨꯛꯇ ꯀꯨꯔꯥꯎꯁꯤꯗꯒꯤ ꯂꯧꯊꯣꯛꯁꯦ ꯑꯍꯜꯗꯨꯅ ꯍꯥꯏꯔꯤꯗꯣ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯗꯣ ꯊꯣꯏꯅ ꯀꯨꯔꯥꯎ ꯑꯗꯨꯗ ꯆꯪꯂꯒ ꯎꯊꯛꯇ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯧꯊꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯧꯊꯔꯦ ꯁꯤꯔꯤꯕ ꯃꯤꯁꯤꯁꯦ ꯇꯧꯔꯤꯕꯗꯣ ꯅꯥꯇꯩ ꯆꯥꯕ ꯃꯤꯁꯤ ꯑꯣꯏꯗꯦ ꯃꯃꯤꯠ ꯑꯅꯤꯗꯣ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯄꯥꯡꯂꯒꯁꯤ ꯅꯍꯥ ꯑꯍꯨꯝ ꯃꯔꯤꯗꯣ ꯆꯪꯁꯤꯜꯂꯒ ꯊꯧꯔꯤꯗꯣ ꯊꯕꯠ ꯀꯛꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯈꯣꯡꯒꯤ ꯁꯔꯨꯛꯇ ꯄꯥꯏꯐꯝ ꯆꯥꯍꯧꯗ꯭ꯔꯦ ꯀꯤꯕꯣꯏ ꯍꯪꯒꯣꯏꯕꯣꯏ ꯄꯥꯏꯍꯧꯗꯕꯗꯒꯤ ꯊꯧꯔꯤꯗꯣ ꯇꯠꯂꯒ ꯇꯥꯞ ꯂꯥꯎꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯇꯥꯔꯛꯑꯦ ꯍꯛꯆꯥꯡꯗꯨꯅ ꯄꯣꯞ ꯂꯥꯎꯅ ꯂꯩꯃꯥꯏꯗꯨꯗ ꯑꯗꯨꯝꯅ ꯇꯥꯔꯛꯄ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯅꯨꯄꯤ ꯑꯉꯥꯡ ꯈꯔꯗꯤ ꯈꯪꯗꯨꯅ ꯆꯦꯜꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯋꯥꯒꯤ ꯁꯒꯥꯏ ꯑꯃꯗ ꯍꯥꯞ ꯃꯊꯛꯇ ꯆꯔꯩ ꯐꯤꯉꯧ ꯀꯨꯞꯂꯒ ꯃꯌꯨꯝ ꯇꯥꯅ ꯄꯨꯔꯛꯑꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯀꯨꯏ ꯀꯨꯏꯅ ꯋꯥꯇꯥꯅꯩ ꯀꯝꯗꯧꯁꯦꯕ ꯃꯌꯥꯝ ꯀꯝꯗꯧꯁꯦ ꯍꯥꯏꯕꯕꯨ ꯐꯖꯇꯣꯝꯕꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯕ ꯌꯥꯔꯣꯏ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯃꯤꯒꯤ ꯃꯆꯥꯅꯤ ꯃꯃꯥꯗꯣ ꯂꯥꯛꯂꯒ ꯏꯪꯅ ꯆꯤꯛꯅ ꯃꯥꯒꯤ ꯃꯊꯧꯁꯦ ꯄꯥꯡꯕꯤꯔꯁꯤ ꯏꯉꯥꯎꯇ ꯉꯥꯎꯖꯕꯤ ꯑꯉꯥꯡꯅꯤ ꯈꯪꯗ꯭ꯔꯦꯗ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨꯅꯤꯅꯦ ꯇꯥꯗ ꯆꯥꯎꯍꯜ ꯑꯩꯈꯣꯏꯁꯦ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯃꯇꯝ ꯂꯥꯛꯂꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯗꯧꯕ ꯉꯥꯛꯇꯅꯤ ꯑꯍꯥꯟꯅ ꯀꯣꯟ ꯉꯥꯛꯇꯅꯤ ꯍꯥꯏꯕꯕꯨ ꯁꯦꯡꯒꯣꯏꯒꯤ ꯃꯤꯁꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯊꯦꯟꯕ ꯍꯥꯏꯗꯨꯅꯤ ꯐꯖꯇꯣꯝꯕꯤꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯕꯨ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯃꯥꯅ ꯌꯨꯝꯗ ꯂꯩꯇꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯅꯤ ꯑꯔꯦꯝꯕꯗ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯦ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣꯁꯨ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯃꯆා ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯒꯗꯕꯁꯨ ꯂꯩ ꯑꯗꯨꯅ ꯃꯍꯥꯛ ꯍꯜꯂꯛꯄ ꯉꯥꯏꯔꯁꯤ ꯇꯧꯕꯇꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯁꯪꯂꯁꯤ ꯍꯣꯏ ꯍꯣꯏ ꯁꯪꯕ ꯇꯥꯕꯅꯤ
ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯋꯥꯔꯦꯞꯅꯩ꯫ ꯑꯃꯔꯣꯝꯗ ꯃꯥꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨ ꯇꯝꯅ ꯈꯨꯠꯇ ꯆꯤꯡꯖꯪ ꯄꯥꯏ꯫ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯆꯧ, ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯑꯍꯨꯝꯗꯣ ꯎ ꯌꯥꯟꯕ ꯂꯥꯛꯂꯤ꯫ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯂꯦꯞꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥ ꯇꯥꯟꯅꯩ꯫ ꯄꯥꯝꯃꯨꯏꯗ ꯌꯥꯟꯗꯧꯕ꯫ ꯑꯁ, ꯀꯩꯗꯧꯕꯗꯕꯨ ꯄꯥꯝꯃꯨꯗꯣꯏꯅꯣ? ꯎꯔꯨꯝꯁꯨ ꯂꯥꯡꯗꯕ ꯎꯅꯤ꯫ ꯀꯨꯔꯥꯎꯅ ꯄꯨꯡꯗꯅ ꯀꯌꯥꯝ ꯄꯨꯡꯒꯅꯤ? ꯌꯥꯟꯗ꯭ꯔꯒ ꯇꯝꯅ ꯂꯥꯏ ꯁꯥꯊꯣꯛꯐꯝ ꯑꯣꯏꯗꯣꯏꯅꯤ꯫ ꯐꯔꯦꯅꯦ, ꯎꯁꯤꯕꯨꯗꯤ ꯌꯥꯜꯂꯅꯤ꯫ ꯎꯁꯤ ꯌꯥꯟꯕ ꯂꯣꯏꯔꯛꯄꯗ ꯂꯩꯕꯥꯛ ꯇꯧꯗꯣꯏꯁꯤꯅꯤ ꯇꯜꯂꯤꯁꯦ꯫ ꯑꯩꯒꯤ ꯋꯥꯗꯤ ꯎꯁꯦ ꯀꯣꯟꯅ ꯌꯥꯜꯂꯁꯤ꯫ ꯎꯁꯦ ꯌꯥꯟꯈ꯭ꯔꯗꯤ ꯃꯥꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯁꯥ ꯃꯄꯥꯗꯨ ꯈꯪꯍꯧꯔꯔꯣꯏ꯫ ꯃꯗꯨ ꯈꯪꯗ꯭ꯔꯗꯤ ꯂꯩꯕꯥꯛ ꯀꯔꯝ ꯇꯧꯅꯤ? ꯍꯣꯏꯅꯦ ꯏꯇꯥꯎꯁꯥ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯕ꯫ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ, ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯇꯧꯅꯕ ꯌꯣꯄꯥꯛꯇꯨ ꯏꯇꯥꯎꯅ ꯑꯝꯇ ꯂꯧꯔꯨꯒꯦꯔꯥ? ꯍꯣꯏ ꯏꯇꯥꯎ, ꯑꯩꯈꯣꯏꯗꯒꯤ ꯌꯣꯄꯥꯛ ꯂꯧꯔꯨꯒꯦ꯫ ꯀꯨꯏꯔꯛꯂꯣꯏ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ꯫ ꯍꯣꯏ, ꯂꯩꯔꯝꯃꯒꯦ꯫ ꯀꯤꯒꯟꯗꯕꯗ ꯍꯥꯏꯅꯔꯤꯕ ꯂꯨꯅ ꯇꯤꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯇꯣꯝꯆꯧ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯌꯨꯝꯗ ꯌꯣꯄꯥꯛ ꯂꯧꯕ ꯆꯠꯈꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯥꯡꯅꯤ꯫ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥ ꯃꯥꯁꯨ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯂꯗꯅ ꯑꯇꯤꯌꯥ ꯃꯥꯁꯨ ꯑꯀꯤ ꯁꯛꯂꯣꯟ ꯂꯥꯡꯂꯤ꯫ ꯅꯨꯡꯁꯤꯠꯅ ꯁꯥꯍꯨꯝ ꯀꯟꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯊꯋꯥꯟꯊꯥꯒꯤ ꯊꯥꯃꯩꯗꯨꯗ ꯁꯤꯜꯂꯛꯂꯤ꯫ ꯀꯨꯔꯥꯎ ꯃꯈꯣꯡ ꯑꯗꯥꯏꯗ ꯁꯣꯠ ꯕ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯇꯝꯅꯕꯣꯏ ꯀꯤꯕꯣꯏ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯏ꯫ ꯃꯔꯛꯁꯤꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯍꯤꯡꯒꯥꯏ ꯃꯅꯝꯁꯨ ꯀꯟꯅ ꯅꯝꯂꯤ ꯇꯧꯔꯤꯕꯗꯣ꯫ ꯊꯦꯝꯕꯨꯡꯅ ꯑꯀꯣꯏꯕꯗꯨꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯐꯠ ꯂꯥꯎꯅ ꯂꯥꯟꯈꯤꯕ ꯃꯥꯟꯕꯒꯤ ꯁꯥꯍꯨꯝ ꯃꯉꯣꯟꯗ ꯐꯪꯉꯤ꯫ ꯇꯣꯝꯆꯧꯅ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯃꯤꯠ ꯑꯅꯤꯗꯨꯅ ꯁꯨꯛꯇꯣꯛꯄ ꯃꯈꯩ ꯌꯦꯡꯂꯤꯗꯨꯅ? ꯊꯦꯝꯕꯨꯡꯅ, ꯏꯇꯥꯎ ꯇꯣꯝꯆꯧ, ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯃꯄꯥ ꯂꯥꯛꯅ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯇꯣꯝꯆꯧꯅ ꯈꯨꯝꯃꯛꯏ, ꯄꯛꯇꯦꯗ ꯅꯪꯅ ꯉꯥꯡꯕꯁꯦ꯫ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯤꯅ ꯀꯤꯕꯅ ꯀꯤꯕꯅꯤ꯫ ꯀꯤꯒꯟꯗꯕ ꯅꯪꯅ ꯀꯤꯕꯁꯤꯗꯤ ꯄꯛꯆꯕ ꯈꯔ ꯋꯥꯠꯂꯤ꯫ ꯃꯤꯅ ꯀꯤꯕꯁꯤꯕꯨ ꯃꯐꯝ ꯃꯇꯝ ꯍꯥꯏꯅ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯅꯦ? ꯇꯣꯝꯆꯧꯅ, ꯀꯤꯕ ꯍꯥꯏꯕꯁꯦ ꯑꯃꯝꯕ ꯊꯦꯡꯗꯨꯅꯤ꯫ ꯍꯧꯖꯤꯛꯅ ꯅꯨꯃꯤꯠ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ꯫ ꯃꯁꯤꯗ ꯅꯪꯅ ꯀꯤꯅꯤꯅ ꯀꯤꯔꯤꯁꯤꯕꯨ ꯃꯔꯝ ꯆꯥꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯁꯨꯝꯅ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀ꯭ꯋꯥꯛ ꯁꯪꯒꯨ ꯑꯃ ꯍꯧꯅꯗꯨꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯛꯂꯒ ꯀꯨꯔꯥꯎ ꯃꯁꯥꯁꯤꯡꯗꯨꯗ ꯇꯣꯡꯂꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯣ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯉꯤ꯫ ꯈꯪꯍꯧꯗꯅ ꯀ꯭ꯋꯥꯛꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯁꯤꯗꯨꯅ ꯃꯁꯥꯗ ꯇꯣꯡꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯣꯞ ꯀꯦꯟꯗꯨꯅ ꯇꯥꯔꯛꯏ꯫ ꯀ꯭ꯋꯥꯛꯅ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯃꯄꯥꯗꯣ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯁꯦꯡꯒꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯄꯥꯗꯨꯃꯛꯅꯤ꯫ ꯀ꯭ꯋꯥꯛ ꯑꯁꯤꯕꯗꯣ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯣ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯂꯤ꯫ ꯈꯣꯡꯕꯁꯨ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯈꯣꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯀ꯭ꯋꯥꯛ ꯑꯃ ꯑꯁꯤꯕ ꯀ꯭ꯋꯥꯛꯇꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯀ꯭ꯋꯥꯛ ꯃꯌꯥꯝꯗꯣ ꯍꯧꯅꯗꯨꯅ ꯂꯥꯛꯅ ꯈꯣꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯇꯩ ꯀ꯭ꯋꯥꯛꯁꯤꯡꯗꯨꯅ ꯄꯥꯏꯈ꯭ꯔꯒ ꯀ꯭ꯋꯥꯛ ꯑꯁꯤꯕꯗꯣ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯦꯝꯕꯨꯡꯗꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯇꯨꯅ ꯀ꯭ꯋꯥꯛ ꯑꯁꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅꯇ ꯂꯩ꯫ ꯇꯣꯝꯆꯧꯅ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯀꯟꯅ ꯅꯤꯛꯏꯗꯨꯅ? ꯊꯦꯝꯕꯨꯡꯅ ꯈꯨꯝꯃꯛꯏ, ꯅꯪꯕꯨ ꯃꯤꯠ ꯇꯥꯡꯕ꯭ꯔꯥ? ꯅꯃꯥꯡꯗ ꯇꯧꯔꯤꯕꯁꯤꯡꯁꯦ ꯎꯗꯕ꯭ꯔꯥ? ꯇꯣꯝꯆꯧ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫
Karino nangna phinkatunaga aingonda leijabi thaaduna sauraiduna aina kiraga nangna adu yam karimnariduna karige aidi icham chamna haibane nangna fatana khalladi ai kari haigane tose yare ai mikiti oire ishana yare ai mafam sida haujik tawduba thabakse yawba ngamlaroi asi haramlaga themungdo phinkalaga chatki magi matawduda tomchaudo hoi mai wahimta haiba ngamdana tumin leptuna lehawi tomchauna sauninglaga chawjo chaninglaga chacho nawa lawde mina chubna hairasu nangnabu lana khaladi kaidorune nawa lawde chaning chacho aishu khama nangdawna mikiti natte ai ithanda adum pangaurage yopak lobu chatkiba sak phajabai bungoduna marolama haujik phawba laktre yopakna nanduna sikrabara khangde paikhombai bungo nangbu lakpa ngaibada ai diwareda tomchau machinda mathanda murum murum sole nongsu mangsilakli arep akham leitana ngasigi misisina maram oi leikaiduda leiba mi ayamba maruoina nupi angang makhaidi kibana ayuk nungthilgi matamdu fawba imungdagi hendokte ningai takwan khraba ngamok chagi haiduna toina ningai tawba angang nupa macha nupi macha fawba ngamok chagi ngamok layu haiduna ningai tawkhidre magi kadagi hendoknade makhol mawa tade khara aloiba singna asiba sangma shengoyoida imung amamomgi mikok amamam satnaki ataina macha masusing senatuna lehawi yum amada leiba nawba kouba angang amana magi manawpa khomba kouba amaga wari sanai khomba tasau horen mangda isi sengoi lakchani adubai hainuba tasau ayam kiyeba nangdi ma tanaraga laknadai magi akhoiba samlangda samnapi langsilledudi napnaba ai matung manaw aduma thabakto amuk ana tawraroi tasau nang natai chadaba wado khit ngangnoba nang uhobu natra karibo ngasai haidi u masada isi sengoina yanduna leibado uhowe magi matawdo hojiksu aigi mitsida sangsang uduna lai kijabrana kidrade mareiduna sangna hek tingthokladuna angang chabi ingchabi hek mankai mamitudi lauthokkai yengkhiba maikeida adumak lauthoktunna le aidiki munne yengba misanabaga kije horen ma nangi mangda lakani haibani aidi yam ki haiba tasau adumai haino mayambaduna manaw babu kinaba laknari mangondadi akibado akibiki mathoi hablabsu manaw pagi mataw uraga mayambadi nungaiboi phawi somda namuk kamdauri yopak lawni chatkiba paikhomudusu yopak tu pai konthonglomda thoklai mana laklaba lambi makhoigi lerekto kharasu songi watol lamaga khukraba lerektuda waton chingdo lengone watolna nongmodol temsingna hauba lerektu fauduna lakpa matamda magi tungda miyama inarakpa manbagi sawmama masada phanglai tahadana chatpa manbagi mawongni sawmado kanano magi tungda inarakliba saiduna mamaido phatlawna onthokluba phingu shatpi nupi ama swailawna mangkhibudongna tawba ure mathanta chonjai paikhomba karino haujikidubu aigi mitnara warisigi ngasigi tangkakasi matang asida losinjare adomna warisi tabiraga adomgi mot adu kamenda thambiram loisilakpada mayambu ikoknon amuka na khurumjari